Singzamai Esigi MLA Yumnam khemchan Litan the Labor Kuki Singularly came that Satuna Yingsin Krehari. Sangai Pro FCI Lambi Kamting of Fatre, Satpatanare Hadi, Sangai Pro FCI Lambi Hiraga Sukanga Batera, Lukram Lerak Amadit Dim Road, Kasus Hamnariba, Lambi Sigi Pibam Ka Hena Fatabana Misat Patanare, Lambi Nagiat the Ladiba, Yum Dukan Sing Upul Marak the Labuki Pibam the Lady, Pasoy Assembly Constituency Manungsana Label Lambi Asi, FCI Port Purak Patrakaya Maso, Numit Kudingi Satoka Sentaubana, Lambi Sigi Pibam Soxel Hale. Lambi Sida St. Joseph Higher Secondary School Laibanina, Mahiro Sing Satoka Sentaubada Sound of Kudum Sahandra Hade, Lambi Sigi Matang the Lambi Nakan the Dukan Pamba and the Pungdorpada, FCI Road Hire Sukanga Lambi Siana Maru or Belambel or Basu, Sembi than a Fibam, Asida Lera Pasi, Shahi Amarom Pazilakle, Adubunumit Kudingi Gari Satpadi Hantabalate, Numit Kudingi Potsai Tanayawa Trakea, Masu Satoka Sentawi, Gari Sing Asina Sat Kibada Lambi Nakan the Lady Dukan, Amadium Sing. Uful na kupsilaka daure yung githong thongnaw hangnadre uful thokna banamit khudingi ising saibadasu thaba ama oirabane phibam asida dumak lairabadi hakselda sauna singnarakna bamaram oirakadra haibagi mi paiba phawi hairaduna mahana hai lambi mate kharadi pakalo kiba kuirabasu koila thadra lairi masi athuba matamda kuina chatkadaba moongda semhaninge mamangda semlam kiba singsu gari asoba sing toina chatpanina kuina amata chatte hana phongdokhe lambi nakanda laiba yum amagi mioi amana high state asigi lambi thongge phibam asi yenglorabadi afaba amata laitre adubu lambi asidi lenga ke asoba maru oiba godown amasu laibanina yamna phibam phana thambiba yabane lambi asina phibam asida laiba haibasi FCI gi potsai purakleba truck driver singsu nungai gadawribane lambi asidagi paisilakpa upul sing yum amadi dukan dagi sitoknaba honabada awaba mane loinana yumda laina marksu uple upul sing asina maram oiraga lambi nakanda lairiba dukan singda su potsai laiba phawba tanare asa thak singdi sabada yamna khodong thiningai oibagi phibamda laiba phawba yaurambagi oithopa lai hairi hena nungai tribudi lambi asi St. Joseph ki mahiroi sing numit khodingi satoka sen tauribani maramaduna lambi asi mari lenaba singna athubada miyang sanglaklaga semhaning bagi apamba phongdorakhe Jawaharlal Nehru Manipur Dance Academy ki director ki mathakta police ne lokhatpa criminal case ki investigation loisilhanbiyo haiduna high court criminal petition file tawraklai hari Sangit Natak Academy New Delhi gi mijeng makhada Manipur gi tongan ba art and culture gi thabak thoram sing yokhatuna hena chawkhat hana ba thoda sinarakli ba Jawaharlal Nehru Manipur Dance Academy gi director gi mathakta Imphal Police Station December 10 2024 gi nungthil pung 9 makhai tarakpada register tawduna lokhatpa case FIR number 599 Close 12 2024 के investigation mapung phana loisin hanbio amasung case asigi charge set final report su high court na lepa kangnaba matang gi manungda magistrate submit tahonbio haina criminal petition amana file toropadagi high court na lokhatuna khanaba haukhre hari Imphal Police Station Academy asigi director P. Bilaski, Mathakta complaint report ama file torokiba complainant adugi mamang yumnam ibom sa sahi homudra apopalai khidraba y haimu kawi porompat PS ki manungsan ba to makhalaikai dagi nehari hana file torokiba complaint report aduna director gi Mathakta tawrakleba charge singna director asina kumja 1994 dagi horoktuna haukiba sahi kuntrarom henbada mahaki partial benefit phangnabagi damak forgery document mayam puthorakle thawong asigi matangda complainant ki maikai dagi mari lenaba authority singda iba zerol piduna khangan kiba laikhre amasung kumja 2022 gi August September thada director asina lusingduna chatkadaba Indian Council of Cultural Relations na sinba cultural troupe amagi foreign trip su director asigi date of birth discrepancy leibana maram oiduna cancel tawkhe haba wafam su palle complainant asina mahaki report asida academy ki director ki mathakta wafam asi phongdokpada natana director asina tongan ba date of birth ahum sijinari hairaduna mahano senior badminton player ama oina saruk yaba matamda mahana Imphal Municipal Corporation na piba mahaki date of birth ase 1/8/1970 ni haina palle aduga mahana lebak ya satpada sijinaba mahaki Indian passport ta mahaki date of birth ase 1/8/19
75 hairambadagi ikui kuidana mahaki passport ta date of birth ase 1/3/1982 haina amu onthora habagi loinana mahana kumja 2013 da Indian passport kidama apply toropada mahana passport ani paire amasung masida mahaki asengba date of birth 1/3/1982 sijinade habaga loinana atopa charge sing toraki haire court nasu respondent ahungi maikeda lepkiba public prosecutor gi prayer da ayaba pi kibaga loinana case asigi makha taba while February ani 2026 da pangthoknaba lepki haire Oza laungnabu honabada state cabinet ki warep indabadagi penadra hari Manipur lenga ki state cabinet na Manipur lenga ki college sing da hangduna leriba tongan ba subject sing gi punna assistant professor Jamriga Kuntratruk launabagi warep laukraga handakta Manipur Public Service Commission na assistant professor Jamriga tarama pa launabagi notification thorakpada atai subject kayagi yawruga home science amasung psychology subject ki oja sing launabagi notification da yawraktabada subject sing asida PhD loiraba mahairoi sing master degree loiraba amasung net GRF qualify oiraba research scholar kayana penadra haire miyam gi khongsa chatkhre makhasu chatharakhi ge dawri haire Laitan pokpi maning uyok singi singthakta kuki singna lona yadaba maongda lambi semjilakpagi mayokta litan pokpi da miyamna yaningdabagi khongsak ngarang chatkhre hanna lauduna lakhiba amadi khongjang sangsenduna lakpagi makha tarakpa oina ngarang su laitan pokpi da laiba youth Sporting Club Village Development Committee BDC amasung lamdam adugi maina paibi singa loinana masing yamlaba khunja singna thoraktuna banner amasung placard sing paiduna khongsat adu chatkibane khongsat adu laitan pokpi khungi Lampaktagi hauraga ring road pauduna chatlaba matungda khungsat haufam lampak aduda amuk hanna lamtungpham oike khongsat aduga mari lenana pawmi singda khungi secretary waikhom nawbana hai wathosgi matangda governorship secretary district administration yawna mari lenaba authority singda kyara hanna pukhatuna wakatkiba laikhre adubu haujuk pawba madugi sapchaba thabak lokhalakpa laitre authority singda kyarak haijarabasu haujuk pawbada thabak paikhalaktabana khunja singna ngaragi khungsat asi pangthokpani haiba wafam thamladuna Reserve Forest ki manung chanba mafam singsu oidiba sida lambi semjilakwa sina litan pokpigi miyamda chauna aki tujungbo pokhalabana mari lenaba singna khudakta thabak lokhatpiyo haike mahana makhata na hai miyamgi khongjang asilenga namasiga mari lenaba thabak sing lokhatriba phawba makha lepna chathakigane miyamna khungi lam amasung akoiba mafam sing soidana ngak senaba honagani haina su phongdokhe Nungaiba phongdokpagi kapada ani sire haire Uttar Pradesh ki Ita district Luhongfam thoram amaki manungda haraute ama phongdoktun nomai kapada nupamasa ani sikra haina police ngarang phongdokre police officer amana phongdokpai matungina thaudok adu ngarang nomidang Ita district ki Umai Asat Nagar khunda thokibane Ita gi additional superintendent of police Svedan Pandena haike nomai kapagi thaudoktuda Suhail Taragani thoi amasung Sakhat Tarataret kobunupamasa ani arubu phibamda sokhe Makogi imungi miyoising na makoyani khudakta Aliganjada laiba community health center da pukhatki adubu Suhail di sina porakle hana doctor singna lauthoki matungda Shahada atopa medical center amada refer tawki adubu mahaksu laikanaba ngamdana siki aina ASP na phongdokle mahana haiki police na thawdo adugi matangna case ama lokhatpaga loinana thigatpagi thabak sathari haire Goa gi night club mai chakpagi thodokta chenaba mari phare official ahum suspend tawkhre haire